ꯄꯥꯀꯤꯁꯇꯥꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯄꯤꯅꯕ ꯍꯧꯗꯣꯛꯂꯕ ꯌꯥꯏ꯫ ꯃꯤꯂꯤꯇꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯃꯔꯛꯇ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯔꯛꯇꯁꯨ ꯃꯤꯂꯤꯇꯔꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛꯂꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯐꯝ ꯐꯥꯎꯕ ꯍꯧꯗꯣꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯨꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯁꯔꯀꯥꯔ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯈꯤꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯆꯥꯏꯅꯥꯗ ꯑꯣꯏꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤꯕꯒ ꯏꯔꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯄꯨꯟꯕꯒꯤ ꯂꯥꯟ ꯑꯣꯔꯥꯏꯕ ꯑꯗꯨꯒ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯏ ꯄꯥꯎ ꯐꯥꯎꯕ ꯄꯤꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯃꯐꯝꯗꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯃꯈꯣꯏꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯧꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯂꯧꯅꯤ ꯅꯠꯇ꯭ꯔꯒ ꯂꯧꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯇꯥꯡꯗꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯂꯧꯈꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯂꯩꯈꯥꯏ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯤꯂꯤꯇꯔꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯀꯟꯅ ꯇꯛꯁꯤꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯅ ꯍꯦꯛ ꯂꯩꯈꯥꯏ ꯇꯥꯕꯗ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯏ ꯃꯤꯂꯤꯇꯔꯤꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯇꯥꯔꯒꯦꯠꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕ ꯇꯣꯛꯇ꯭ꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯂꯝ ꯁꯔꯨꯛꯇ ꯊꯥꯏꯂꯦꯟꯗꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅ ꯑꯥꯔꯇꯤꯂꯔꯤ ꯑꯃꯁꯨꯡ ꯇꯦꯡꯗ ꯊꯥꯡꯒꯠꯄ ꯃꯦꯆꯤꯟ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯔꯒꯦꯠ ꯀꯌꯥꯗ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯂꯥꯟ ꯑꯁꯤ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯈꯤꯕꯒ ꯏꯔꯣꯏꯅꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯁꯤꯈꯤꯕ ꯃꯤꯆꯝ ꯃꯁꯤꯡ ꯑꯁꯤ 12 ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯀꯝꯕꯣꯗꯤꯌꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯤꯆꯝꯁꯤꯡꯅ ꯂꯩꯕ ꯃꯐꯝꯗ ꯊꯥꯏ ꯃꯤꯂꯤꯇꯔꯤꯅ ꯊꯤꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯣꯡ-ꯈꯥꯏꯅꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯆꯝ 12 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 34ꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯀꯝꯕꯣꯗꯤꯌꯥꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁ꯭ꯄꯣꯛꯄꯥꯔꯁꯟ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯃꯥꯂꯤ ꯁꯨꯆꯦꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯉꯝꯈꯩꯒꯤ ꯏꯁꯨꯗꯒꯤ ꯊꯣꯔꯛꯄ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗ ꯃꯤꯑꯣꯏ 5,00,000ꯒ 35,000 ꯔꯣꯝ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫